India masung Pakistan anigi marakta lainariba conflict asiki maruoiba paw amanitang miyamda share tawjage. India na Pakistan gi maruoiba Pakistan gi jaga haibadi Pakistan gi sahar singda khinduna thamba maruoiba kuchukulai kayamram India gi drone masung missile na attack tawduna thugaiduna manghan takhan khraba matungda Pakistan da hojik sen thumgi awaba kaya mayognaba haure. Pakistan da sel lesilaktre hairi landa amangata thokiba amadi lan maram oiraga stock market kaya crash oikibana maram oiraga sen thumgi phibam ka hena soksin khre hairi. Government of Pakistan atopa lamsingdagi paisa puge amasung mating pangbiu haiduna phongdorok khre hairi. Irang tapthanabagi mating pangnaba atopa leibaki mating su ni khre hairi. Nakal amoromda America gi Vice President J.D. Vance na mahaki site gi wafum khara thamlakre madudi India Pakistan conflict asida America gi site gi di makhoi gi oin khut thingjiningai maram leite haina phongdokre thokliba conflict asibu control tawnabagi damakta America gi site gi tawbungamba karigumba mata leite haina phongdokre hairi. Makha tarakpa update ta nuclear bomb pokharakpa matamda aikoina nuclear bomb gi reactor dagi matau kamdong ngakthokadage amasung nuclear bomb pokharakpa matamda aikoina section thorang lokhatkadaba singa dugi maruoiba akupa marol sing video astigi khangminasi. Dr. Kuzbuna maya butaram no optari nasi se aikoi gi ngarangi notice ama thengnajar pa capsi dagi notice habedi Central Association of Private Security Industry dagi yamna public safety measures ama notice ama thajare masidagi samlakpa akoi gi summarize oina point khara khang haijage mioi bagi safety gi akoi gi oina ba aduga tasena akoi gi Manipur je yamna pikpa population ne aduna yam sokpa siana yawa je yam yahaningde haibada aduna ahambada akoina sigi radiation je kumaina khangkan have matamda 10 kilometers muk lapada akoi light ama uba thenaraba adu oidagadi radiation attack prepare to bayare sidaida akoi 10 minutes muk time lay akoina safety measures lobagi ko sigi time manung sida akoina brick wall safety wall gi marum da lotpa lolaga laiba adagi di kokse khumjallaga chaithokpa mayam dagi lambi da lerga su lambi dagi gari duna protect toba ngamde akhoi aduna gari na tabi da akhoi lambi digi marum check ki marum amada changaga kano khumjallaga laibiba isaje ngakhoga ko adagi di sigi manung sida akhoi arang ba flashlight kumba light bag kumba da do yengbi gano masina akhoi meche tanghan bangami magi 35 around 35% of the energy from the nuclear kano explosion je si kano thermal energy release da we ba do light kumba da angan ba da yengbi da ba ko ari manung da adagi di akhoi gi siguma khudong thiba lai haiduna akoi family members ko thi bado thi gano ha na isa gi safety ha na gi ha na haidi ba do ha na follow taw biu mafam da dum le na lai biu safety zone mafam da aduga sigi radiation exposure je tawdana ba gi firon je lokto piraga firon do je khaw manunda je khaw ama ku biro aduga hapaga adana air tight fadan tight oina nambio kai gina ha bada sigi firon dina chukchalle ba gi kano se radiation gi follow ha ga da ba ye chukchan banga me dana 90% di kan banga me bas main tawda 90% of the akoi contaminated or firon de absorb to bodo de di kan banga me ba ko adagi si matangda akoi lora matungda akoi shower irujabiba soap and water na ko soap and water na phajana iruja to guda oida akoi taktana khotana li tobida ba ko tapna phajana dum irujabiba yam kana tapi da ba skin do aduga conditioner use to bayade conditioner se use to ragadi akoi radioactive substance to ga conditioner gi chemicals to ga kano to weba bind to weba kon conditioner sin na biganu daga shower to bayadra ba iru phajana ising yam phajana ka to bayadra di clean towel amana towel ising asot amna tamna taithopi ba mai meat adigi pisum naton adigi di pa ga phajana tamna inga loina loi taithopi ba ko adigi di ai hak na hai ba sida ko kitang wala ba points khara yaw mi ramaga su somna viewers ngaina comment biro ko loina khamina si loina mamutta na ko aina ai hak na hai ba lisida adigi way of communication adigi matang su FM radio guma mobile guma internet guma se bungi yada basu yada bagi chance lai banina AM radio oina keri to bio hai bani sigi radiation gi symptoms hairaga di vomiting handorak pa ko nausea oning lauba adigi isa chokha adigi di skin ulcer tauba gray masu changba ko skin ulcer tauba do adugumba thena gani haina mention taubi sina atopa reference degi hairak pani ko
ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯇꯥꯡ ꯑꯁꯤꯗ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯁꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯔꯦꯃꯦꯗꯤꯁ ꯑꯩꯈꯣꯏꯒꯤ ꯁꯣꯛꯑꯕ ꯄꯜꯂꯕꯁꯤꯡꯗꯩꯗ ꯐꯥꯔꯁ ꯑꯦꯗ ꯀꯤꯠ ꯑꯗꯒꯤꯗꯤ ꯍꯤꯗꯥꯛ ꯂꯩꯕ ꯀꯩꯅꯣ ꯇꯧꯕ ꯂꯩꯕꯗ ꯐꯔꯛ ꯇꯥꯕ ꯆꯠꯊꯣꯛꯄ ꯐꯔꯛ ꯇꯥꯕ ꯂꯩꯕ ꯉꯝꯗꯕ ꯂꯩꯕ ꯌꯥꯗꯕꯗꯤ ꯌꯨꯝꯗ ꯀꯔꯤ ꯀꯔꯤ ꯁꯤꯖꯤꯟꯅꯔꯒ ꯍꯤꯗꯥꯛ ꯑꯣꯏꯅ ꯇꯩꯕ ꯌꯥꯏ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯀꯣ ꯑꯗꯨꯒꯨꯝꯕꯁꯨ ꯃꯊꯪꯗ ꯍꯥꯏꯖꯔꯛꯀꯦ